May ahum English singing a Kungomdo Horaki Lan or Helapalo over the Sipai and Akpigi Anovus. District flying squad power Siam Lovasulam like assembly constituency Sipai nothing no love the low missing Sangandre Hedi. Sipai Marang kind of deployed Toraga low missing the low Uge, have the Atinga PDVC, Governor Amadisip Secretary in the Yankin View low missing. Bishnupur district Karada Lomi Sing Low would ayat upon Pirak Pangamandana flying squad power Siam and Akan Mangak Simiki Tabaksin Dokarabasu, Lamlai Assembly, constituency Lakona Madadi, Lomi Sing Low Panan of Sang Lubama Pamadubungak Sheliva, BSM nothing with Pirakuri Kunjas and Kamting the Penetri. Taudo Sigi Pauta Vadigi, Pauxim and Sanctionuna, Yang Luba the BSA personal Sing Lomi Sumbutinguna, Sangalam the Mapamadu, ACSigi Sabunko Awang. Thonglan Amadi 71 Laikot Village ki seat number 3 ki area do ramki hariba mafam asida law pari kuntharungi lakon nama ramki dubo hauju phawda lawmi singna apunba law pari kuntharom sigi manung suknatagi law pari ahum mari rom tamak law palaga lemhoriba atai gidi law pana ba sanglubda mafam adu ngak selagliba BSA personal singna athingba piduna panma ngamdre herki Mafam aduki lomi singa hakting na unabada makoy na hay sabung kok thamna pokpi amadi sana sabi khulgi maning lakon singa masumamang thang basaro khradadi hauhundu na lawpan bahori adu atopa lawpam khradana lawpan ba sem sa bahori adu bu maning thangba singkhong ga tainaba leiba lawpam ayamadi ngasi fawba lomi singa sangduna lawpan magamdana leidi labuk mayagi pali da misam singak siena ba haiduna deploy toriba security personnel singna su lomi singna singkhong na leiba makhoi gi labuk singda kumduna tractor na singba sijana duna lawkhoi gi harabasu BSA personnel singa sina thingduna sangandrik maram asna lomi singna kungi law pantha sid law panjagi habda athingba pitaklabadi mafam asida security personnel sing deploy tobi wantuk leitri haina phongdoraki kangla pawgi editorial memna thamjari Political parties in the election ki tamak sem saba hounarakpa lakli English singani ga kunga tereta Manipur Legislative Assembly ki general election pangthok labi yai haina pannari ba siga mari lenana political parties in the mikal thengna ba sem saba hobo uba phangli tuan political parties in the lerama miyoi kya masagi party thadolaga atopa parties in the yaushin ba amadi mikal thengna ba pama miyoi kya na mana pamza ba parties in the mingsanduna yawgi thabak sing leptana sathaba honari Lakli English and Kungatreta general election Pangtola Yana Lady Mikalasida, Karamba party in the majority Pangdun Langaki Tawai Panglakadagi Hava, House of Pavi in a Kana Amatan Hibangam Dravasu, Hanagi Minister and Birena Pangtoka Doriva, Mikalasida BJP in a Sydney Fugi Matak Pangani Haina, claimed Tawalekri, Adubu Manipur, Pradesh Congress Committee MP Shishigi Makedigi. And Biren you wapam yanning the Pongo Pagaluna, Togli be Iran Shiga Mari Lena P and the wapam sing react over lady. Amaram than a BJP Amadi Congress Party and yes Sinatava at a political party sing Maruena, regional political party singa, Mikal Tenava the Yaunava, Shem Sabik Tabak Sing Satabas Uba Pangi. Manipur People's Party NPPS Indiagi regional political party singi banung the Ariba political party amane. Party is Simatama Mapangal Kanba party where a medu party is Tapnatana Marai Sai Taraki Badanatana, party is Lusingo Sing Marata Amanamada, Maral Sinaduna, Lusingo Munavaga Mari Lenana, Quarter Kesa Tanavadagi. Ko na party office solunsin ba amuk hangdokpa amuk lonsin na party is Simatau Yadavadi Mapangal Sun or Kibado Handakta, Anawa Party President Kanduna Tabak Toba Horak Padangai, Loinana Anawa regional political party formed Tauduna. BJP amadi Congress na tabalenga ama sima pambegi sensong musu uba phangli English ngani ga kunga teret ki March natragan April da pangthok laba yai haina panari ba state election asida tuan political party na singamasum tamgi assembly constituency humpuda magi mirep thadokna duna mikhal da mai pakna ba election campaign cha thanaba matamda party amadi mirep masil gi marta hunna ngang na bigi ka hen thabak sing satnarak matamda thoning ba crimes sin ka hen tholak ya bigi mi pai ba leitabanati Mikal Tengadun Langalon Gisubli Pine of a democratic web election campaign Chatrak Matamda, Haukibasai English Ganiga Kungo Humdugime, Humdigi, illegal immigrants in Kuki-Zo Lan terrorists Manipur upon Masakam to Wairaga, Kuki-Zo Shingueva, Tokai Belanga, Natragan Leva Amasim Nava Panamda, Atamna Mitation Matata war crimes at Rakibadigi, Loikam Night the Buwatok Lady Basigi Horak Mamadi, Asumaran Gimatan Hunangang Duna Miyangi, Sympathy Lona Honarakani. Loinana parties in the election manifesto the Su Manipur upon Basaktam Nabiki Matang Yauna, Miyangi Aning Apamba Kya Haptuna Miyangi, Mended Pangnava,
hunna ngangnaba amadi thajaba pibigi sin khangjai thabak sing chathrakpa matamda miyamgi maikaidigi pangthaba tawroidabani loinana apamba mihut khananaba honabada voter masilgi marakta angam tanabada khutpu semnaduna funu chainabigi crime sing thoktanaba hausiktigi hauna hona pamthui loinana mikhal thengnaba political party singi maikaidigi sumiyamu khulai oina sisinaba tawroidabani politician sing lenga longi subli painaba honabada misa miyamda namthaki langda thonanaba honarakpada pangtharoidabani miyamna matam sangna namthaki langda thurakhibadagi hanjin awaba mayuknarakhibani haiba kangla pawgi editorial miyamda thamjari khutsu khulai amadi kadar sing fogatkhri haukiba pungkunga mari da sadakiba tuan operation da khutsu khulai sing amadi tuan lahulup singi kadar sing fogat pangamkhri hari Manipur police na thadorok pasirolamada itham uyok sing itham village ngarang satakiba operation da single barrel rifle ama hand grenade ani magazine yawo pistol ama tube launcher ani buffing wire set ama detonator ani fogat pangamkhri tuan bamafam na satakiba thi humbigi thabakta tuan lahulup singi kadar sing fogat pangamkhri phagalaba sing adugi manungda ngarang phagalakhiba sing adudi Sungai police station ki manung chanba Maharabi degi singakam sanjoi allies iremba saini phone to koba kadangban part 2 degi pripa ki kedarama phagat mangkhri umathil area degi sorepa ki kedar ani phagat mangkhri pharab singa dudi sarungbam nanda allies jeti sai ni phugamapan laisram angobe allies liklai sai ni fugataruk makhoi anima kaksing khunau umathil awang laikai degi ni hari Itham Turel Manak Moirang Purel Kunau degi KCP apun bagi active kader amasu ngana fot mangkhri pharaba kader adudi khaidem sana jawba allies ibobi sei kungamari itham maning laikai degi leibani ngarang July 10 da su tuan mafam sing da kader sing fot mangkhri pharaba sing adugi manung na KCP PWG gi kader uhum thaudam chawthoi allies Anthony kameng awang laikai lesnam Benny Allies Khuthaiba Yes School Police Land amasum Ningthaujam Hiamba Allies Boy Kairau Bitra Awang Lekai degini loinana Kangla Tongbi Bazar degi Warepam Santa Se ni Pukun to Kobo Miwemasu 9mm gi pistol ama 9mm gi maru singa kona na fort pangam khriari NIT Manipur gi candidate kunda appointment letter khusinakri MOU sign tawnakri Prime Minister Narendra Modi na hawdokhibagi matungina 13 suba Rosgar Melada ngarang tuan department singda candidate lising yang kaiga mathuri appointment letter yenthokpagi manungda awang pu state singi oina ngasi North Frontier Railway Maligaon Guwahati da leiba Rangbawon auditorium na pangthokiba thoram maduda NIT Manipur gi nauna khalaba candidate kundasu appointment letter sing yenthokri Union Minister of Sport, Shipping and Waterways Minister Sabananda Sonowal na chief oina saruk yaduna pangthokiba thoramaduna National Institute of Technology Manipur gi Register Professor K. Stombana su appointment letter yenthokpada saruk yakhi Sidul kharana maram oiduna saruk yab ngam khidraba NIT gi director na recommend si transparent oina merit basis ta pangthokibani hairakhiba garoina mashina hawalakliba mahiroi singda hona ba hengat halaga naikhi nakala maromda NIT gi engineering graduate singda industry learning de hen sanction ngamna bagi damak New S Max Institute of Technology namteka memorandum of understanding MOU sign tawnakri Indian Institute of Technology IIIT Gandhinagar pangthokiba thoramamada NIT Manipur gi director professor DVLN Somaya Zulu amadi namteki director general amadi CEO Arun Kumar Pillai ga sign tawnaki Tharamadur NIT Manipur gi din research and technology consultancy professor Hantem Dinamni galoina namteki senior official sing sargyaki NIT Manipur gi register professor KS Tomana MOU siki matana haikibada technical education amadi industrial practicing da hena sanction mangamlagani haikena su paus ta makhatana su phongtoraki ado tentana sumna myamna thamjagi hausikoi di myam paus matanga se lusinjarage ama su makhata banau babde myam puna ngaimina sena su channel siki meketi ki mangi phamda makhatana thamjari makhata banau babde myam puna ngaimina si